Union Home Minister Rajnath Singh na kaurakpadagi Chief Minister Okram Ibobi ngasi Delhi-gidamak Imphal thadokre. Magi miyoi sing BJP gi ticket phangnanaba hotnabada Delhi-da lusingba-singda lobby chathanari. Amadi nakal ahum gi oiba wari sananaba goodwill mission gi team amana thuba matamda UNC ga unaduna wari sanaragani hairi. Kurumjari ISTV ki Manipuri paumiyang tabiri ba pumnamak po taram noksari hauzik mapung oiba pausing. United Naga Council na November amadagi sa tharakliba economic blockade asina state asida hauzik ahelagliba phibam gi matang da khanaduna waroisin ama purakna bagidamag Union Home Minister Rajnath Singh na kaurakpadagi Chief Minister Okram Ibobi ngasi nungthilpung ama makhai tabada Delhi gidamag Imphal thadokre. UNC ki khongjang asida national project sing thingkiba asina su loisinaba akaknaba pandam thamliba singda akaiba pirakpa maramna karamba phibamda yanaba purakadagi haibagi matangda Union Minister na Chief Minister kaurakhribani. Union Home Minister Rajnath Singh, Defence Minister Manohar Parrikar, Finance Minister Arun Jaitley amasung Indian Army Chief Bipin Rawat yauna Manipur gi isu asi khanakraba matungda Union Ministry na Manipur gi Chief Minister unanaba kaurakhribani. Deputy Chief Minister Gaikhangan su ayuki flight amada Delhi gidamak Imphal thadokre hairi jairaksida State Government na UNC gi thaumising amasung India Government ki mihut yauna nakal ahum gi oiba wari sananaba State Government na chebau thakre. Manipur gi Chief Secretary Onaba Kishore na ngarang UNC da thakiba serol aduna November 15 da blockade ki matangda New Delhi da nakal ahum gi oina wari sananaba kaurakhiba du State Government na Home Ministry dagi Kuyong na pau thengna phangkiba maramna government ki mihut ama thanaba hotnaba ngamkhidre dubu government na center da nakal ahum gi wari sananaba haijaduna lakpani. Ministry of Home Affairs na January 13 da khangalakpagi matung inna UNC ga wari sananaba state na sillu India government ki sumi tharakani haina khangalakle maram aduna nakal ahum gi wari January 12 gi ayuk pung 13 taba matamda all secretariat South block ta laiba conference hall da pangthokpada saruk yabiyu. Wari sanaba asida saruk yaba yananaba gitangai fadaba mateng state government ki maikaidagi pangani haina Chief Secretary gi zerol aduda pankhi. Amaramda hauzik chathariba blockade asi loisinabagi matangda Union Home Minister yauna center gi lusingba sing unarunaba Joint Forum for Peace ki mihut sing Delhi da ngarang thungkibaga loinana Minister sing unanaba thorang tauri. Lakliba taramathoi suba Manipur Vidhan Sabha Mikhalda chauna mai paktuna sarkar semgani haina lusingba singna tattana media da phongdokliba BJP Manipur Pradesh ki manungda ticket kanada pigadagi haibagi matangda achauba yanadaba wafam lakpadagi party gi president yauna thaupuba kaya Delhi da camp tawduna center gi lusingba singda lobby chathanari. Delhi dagi phangba pau amagi matung inna hauzik BJP Manipur Pradesh ki president Bhavananda Election Management Committee ki convener TS Sauba amadi party ki general secretary organization MLA TS Biswajit yauna lusingba kaya magi miyoi sing ticket phangnanaba akan mamawongda lalong chathanari hairi. Ticket tanari ba miyoi sing phauba Delhi da laktuna lusingba singi thongjinda leptuna makhoibu ticket phangnanaba taksinbagi thabak chathari hairi. Party ki President Bhavananda amadi Election Management Committee ki convener TS Sauba anigi marakta magi miyoi sing ticket pinanaba center gi lusingba singda taknarakpadagi party asigi manungda ani thokpagi mami chauna tare hairi jairaksida social media da BJP ki candidate taramari da ticket pire haina maming mathaga konana yaurakpa miyamna thengnare. BJP Manipur Pradesh ki Secretary Media L Basanta Sharma na khangalakpagi matung inadi social media da candidate taramari da ahanba phase ki oina party ki ticket pire haina phongdoknari ba wafam asi aranba wafam ne hairi. Mikhalga mari leinana hujuk phawbada parliamentary board natraga second Central Election Committee ki mifam pangthokpa leitri hayang tang 18 numit asida ahanba phase ki oina mirep kharagi ming laukthokla yai haina khangalakle. Nakal ahum gi oiba wari sananaba goodwill mission for peaceful coexistence ki team amana athuba matamda UNC ga unaduna wari sanaragani hairi ngasi
Adim Jati da Pangthokiba Paugi Mifamada Misanasiki Convener Ningtauza Lansana Fongdokibada Hausi UNC na Zathariba Numit Humputara Mangani Helaba Economic Blockade Asilo Sinduna Mahausagum Nungsi Sanaba Puraknaba Misana Sangsilakpa Amadi Thamkiba Wafumgi Matung Ina Manipur Chief Secretary na Thasigi Tangkulhum Doida All Secretariat India Government Ki Mihut Yauba Nakal Ahomgi Wari Sanana Balawak Libe Fireb Asi Taramna OE Pirebasigi matangda UNC gi oiba kari mot leibage haba wafam khangdoknaba athuba matamda mission gi team amaga UNC ga unaragani hauji oiba pibamasigi matangda mission asigi municipal saba team amana ngasi Manipur gi governor Dr. Nazma Haptullah ga unaduna wafam kaya khanaki Governor ki Maikai Dagisu Sana Thaknabagi Polam Ningthina Pangbangam Daba Chakthong Gas ki Mamal Fauba Lupa Lising Ani Yaurabasu Manipur gi Miyamna Pokling Pathana Leiba Asi Apen Bapoi Thoaning Daba Thokdok Thoktanaba Miyamna Makhatana Thabak Paikat Haninge Haba Wafam Pongdoraki Habaga Loinena Wari Sananabagi Tangkak Yaurabanina Manipur gi Miyamna Pokling Pathabiyu Haiki Toksi Toba Matamda mainly Akoina Hana Yanagibagi Matungina Condition namata thamdana haidana haine gibani aduna hojiksi maruaina madugi approach to the Imphal da arrange to wini na haibasigi pochi thammakanda aikoi hojik yamna thuna United Naga Council da aikoina lai pe phibam sida kari opinion leibage haibasi aikoina initiator oina goodwill mission na musat lakanda akoi masi sinjanaba akoi ready de leijare aduna hoje aikoina tawjari basidi Chithi Thagre for Chief Secretary na ado marak sida koina governor unajari bagi maram se karigino haiba matamda governor haiba sidi state ki head of the state chu oire aduga president ki extension da sida lebi ba mapi mapa oina hojiti lebi da banina hairi ba handak sila iba toka se tangai fadana maphangi karigi yena ba khara leiraga su madu readjust to bada natraga toka se mai pa na khona bada mateng pangbiu haidana governor da hai che ruba matamda governor na yamna positive oina Masi soidana maki mai pakna batausi March Thada Tangkak Ani Thokna Pangthokadoriba State Assembly Mikhailgi Election Commission of India na pirakpa instruction gi matung ina Manipur Excise Department na thasigi tarataruk phawbagi manungda yamlaba yu sing phagat pagaloina na compound phi oina lupa lakh ani lising kunthra manga chani khomgat pangamle hairi Ngasi lamphel leba Excise Headquarters ta State Nodal Officer su oiriba DSP Irungbam Jate Surga ISTV News ka khanana unabada Zatharak libe drive asida apunba case Chani kungi makhada yungau liter lising tara chani pan nipu mapal yungang liter lising kuntra taruk sama malfudra phagat pangamle amaromda department asigi manpower amasung gari leitabana khudongsa daba kaya mayok nari adubu police station singna mateng pangbibedegi drive asi jathari matam sunaba manpower amadi khusukulai sing matiksa na pirabadi yu thingbagi thabak asi mai pak pangamgani haiki for liquor da 36.190 compound fee dana koi 2,38,200 huji phawda phajare koina phari basi akoi ngaktagi sunate prajana support pidragadi akoina akoi digi excise department gi di am lejadabnina prajana support pibiu peace and free and fair poll oina ba elections deida praja mayam support phajana pibirakanda akoi yuji thingmangani yudagi ni ayamba problem thoiba mayam je ana yuji thingnana ba Praja mayam ju sojok pinabiu aina ina mayam gi tongda haijeri Imphal East Excise Department na Superompat Police Ilbong Police amasong Andhra Police ka kusam naduna sathakiba drive ta yungau amasong yungang kaya marum phagat pagaloina na lupal ising yang khaima thoi sa mga revenue ka bangamle hari Excise Porompat ki OC MD Taib Alina thasigi ani dagi ngarang phawbada yungau liter chani marfunipal yungang bottle marfumari phagat le haiki Pasoi Police Station na ngarang numidang nupi ama yu liter samri ga konana fare yu singadu ba namada purakpada phagat kibani polam singadu Excise Department ta sinakre National Highway singda chathari ba economic blockade si matungda mohana tawdana ba Highway Protection Force athuba matamda Central amasong State Government na thambina ba thabak paikhat piyu haina Mapi Council gi President and Bimol Maitai na ngasi Ukhrul District Pungtol Community Hall da pangthokpa khanane na bagi thawamda phongdokre Ing nasikna punna laimina bahaiba pandamda Sanpunglong Youth Development Committee Khoirom amasung Mapi Council na punna sinduna pangthokiba thoram aduda Wangkhen Jilla Parishad ke member KS Sobha Singh Sangpunlong Village ke chairman Ningkhalen
Wi-Fi Sip Association gi Chairman Kailet amasung Pongton Village gi Headman S Ningthar Susaruk Yake mifam aduna Yairipok and Sangpulong Area Inter-Community Peace and Development Kauba Committee ama semkhre and bimol na makataraduna nungsi sana na leminarak laba lamda masida kundari ba purup singi marakta bhap tanadaba thorak liba asi puna phaminaduna wari sanaba changi haike aikoi phaminadragadi aduga pau phaunadragadi aikoi nungsiba sanaba haibasi leiba yaroidabnina aikoi apunmagi oiba peace committee haigadra natragana peace and development committee nungsi sanaba ingthaba tapthaba amasung sakka thorangi lambida punna chatminaba yanabagi damakta committee amana mayamna pambiribadu sembibuga loinana committee aduga phaudo phaujin tawnarakanda makhatana yairipo lambi akoibase da pamdaba thadoksing thokanaba honnaminasi haibasi New Kathilman di mathaki Mahaka Boinam Singh Khulangasi Imphal West Police Commando na yumda sangduna thiba humbagi thabak sathakre Additional SP Operation Dr. S. Ibomsagi miteng makhada pasoi osiyauna ayuk pung tara dagi tara mathoi phawba thiba humbagi thabak sathaki singnaba mioi ama makhata ba verification gi damak mari lenaba police station da sinakre haire Amaramda Imphal West Police Commando nangasi City Police Station gi manung sanba Dharmasalada combing operation sathakre singnaba mioi tara nithoi makhata na wahang pahang taunaba gi damak City Police Station da sinakre Bisnupur Police na Sukwakta Bazar da combing operation sathabada mioi mari makhataba verification gi damak lokhatkre Thobal Police Commando na Palel amadi Tuismi Bazar area da combing operation sathabada NSCN IM gi bell out ama fare singnaba mioi tara manga makhata na verification taunana ba lokhatkre haide amaromda Kaksing supermarket ta sathaba combing operation da UNLF gi bell out ama yauna mioi tara mari makhata ba verification gi damak Thobal Police ta sinakre haide UNC President Gaidon Kamai amadi Information Secretary Stephen Police Custody da lairiba asigi matangda Gaidon Kamai gi imong manunggi mioi singna bel pinaba hairakiba do District and Session Judge Imphal East Court na nakal anigi wa taraba matungda order reserve tawduna thamkhre India ki selecta mitai mayak yaudaba Manipur government ki asoibena te haina language planning and implementation ki director L Mahabir na phongdokre Milal Imphal nongchupana na sinduna moidangpo wanglaikai da pangthokpa nimit tarani gi mayak tambiba hogdokpagi thoramda wafamasi mahak na phongdokibani thoramadura Yaro Bamdiar Kangmong Zilla Parishad member M Nabakumar Milal ki president TS Babuchan Health Guide Club moidangpo ki president M Sarachandra Susaruk Yake Mahabir na makataraduna Manipuri Lol dan ipan suba sidil da heksan baga RBI degi selyekta hapna na bapirak na bakhangalakpa matamda kota case laibedagi pikhide case loiraba matungda mayak hapina ba haizabada Manipuri Lol gi matungda salakpa Lol mayak kesu hafam chandabana maram oiduna ngasi phawba haptre RBI gi akhanna thorang amana sel mayakta mitai mayak haptabane government ki maikaidagi di hapina ba taksin beleptri haiki lairu sarkar sina matamdagi ngangna lakpada aikogi General Singh Chief Secretary wearing matamda aikogi Reserve Bank of India satna hangalbu matamda hojikta paisa gi space sida magi mafam je masile kitang se na kitang lai aduna loan je hojik kiu da mo hojik pipeline da chalakada loan mayam amsu lai bajani aikogi dipan subu schedule sida yaw aduna dipan subu schedule loan mayam sanga hojiki paisa gi space sida kitang problem lai basi mo policy mo ina India government gi oina madugi kano tobuni adugi aduna aikona tanada bai wadi leite aduga madugi matang da kanna aikona government na madugi initiative tilawe DM Community College na DDU Kausal Kendra gi manungdan aha oriba investors singi financial planning gi matangda nomagi oba lecturer program ama dana manjuri Community College tangarang pangthokre Manipur University ki Commerce Department ki head Professor Eras Manina resource person oike College asigi BB Radio Amazing MLT Food and Multimedia ki skill training tawriba mahairu singna saruk yake Lakadauri Batarama to Subas State Assembly Mikhalda Trinamool Congress Party ki mirep oining basingi ticket ki damak form ngasidagi January 13 thoi phawgi manungda Mahabali Road Sanjen Thongda leiba party ki office tagi lawaba yagani haide pisinbagi aroiba matamna February 5 phawbani haide hauji pawgi marak thana break amatang Oza, pain relief ointment. Khwang naba, ok sikpa, tang sikpa, pu naba ni singbada, sinaba yarba, lipsam putna puthok saba, Oza.
school flag fly. We hold our heads high, for we work in joy, learn with fun, and grow with dignity. To touch the pinnacles of success for your children, get enrolled to one of the finest schools in Northeast India, UNESCO School. Excellence in education. Constipate season Constipate season manung sangan taba constipation problem kohan magami. Itan tanba magam sada basing musu kohan magami. Nomada tumam daida lubu saba ising glass amada chamas amana traga ani dan thadar ka season constipate. Emission often rank holder student kaya puthokraba amatangai raba center secure genus kital fa class 10 for wigi manung dalaiba angang singi brain phagatnaba competitive exam da kanaba training kaya Sunday amadi holiday sing da pije mid brain activation mass calculation in second amadi chimpa phanaba technique asini singba class 6 mathaki oina soft skill amadi grammar su hapsari breaking the taram noksari makata ba pauda Wangkai BJP Mandal Nasinduna Kendra Asigi BJP ki mirep oinana basem sariba candidate ahumgi workers singi conference ama Jingmairong Khongnang Ari karakter leba W Basudev ki yumda pangthokre thoromaduda Wangkai Mandal ki president PS Nandakumar councillor amadi member sing su saruk yakhe mifamaduna Kendra Asigi oina BJP ki ticket pirakpa miyoida punna saugatmina bahaina suwarep lauke BDF के दाबी सिंह लाखलिबे फेब्रुआरी के तांकुन फावदा सरकार ने पिथोक्त्रबदी जनरल इलेक्शन यावना अतै ड्यूटी सिंह यावररोय हाइना ऑल मणिपुर BDF वेलफेयर एसोसिएशन के प्रेसिडेंट एल देवानंग असे मणिपुर प्रेस क्लब ता पांगथोकपा पाउमिसिंग उनबद फोंदोखरे महाकना मखाता अदुना BDF की थागी फंगलिबे सेनफम मतमगा सानबा मओंगदा पीबा सर्विस सिक्योरिटी थंबा यावना दाबी कया सरकार दा खंगन खरबसु ngasi फावबा थबक ता ऑनथोक्ट्री हाइना पेंदा बवाफम फोंदोकले हापी द्रगदी डेट 20 की मतुंग दगी दी अखोई बोर्ड ममांगदा हदकी तरामातोय सुबा अखोई असेंबली मिखनजी अखोई बॉयकॉट पुरा तौरनी अदुगा ड्यूटी अखोई चटप यावरोय अदुगा अखोई करिगुंबा अखोई बीजेप मणिपुरदा लैरिबा बीजेप लिसिंग तरागा यांखैसिना करिगुंबा अखोई बोर्ड ड्यूटी चलम थोगदी मदुगी मथक्ता अखोई एसोसिएशन लखलकवा थबक खुदिमक्ता मसा मसाना दायित्व तौगदोबनी हाबसिमा थमजगे Satkiba January ki tang tarahumde gi nimidang da sabungkhop awang lekai de thokeba accident amada miyoi ama sikhiba amadi ani sohan khiba thokdok adugi matang da sem khiba je esina accident atu da senari ba car masak khangle laikhidraba amadi sokliba imu manungi miyoi singa atuba matam da pau phaudok nadrabadi action lokhat lagani haina JSC ki legal advisor dara singna phongdorakle मनुंग लाक्तब तारगदी मसी मकोई इंटेंशनली मसी मर्डर ने हाइबगी पुरमा अकोई मियाम द सेजांगी पीपल द अदु माइगी दुगी मियाम द फील द वे पुरमा लाकदोरे मधुमदी अकोई मधुगी लाकदब फर्दर consequences unwanted events में अमम लाकदब दुगी मधुगी अकोई जीएससी न थुकोन जनिंगे All India Radio Imphal Sinduna Ahanba State Level Radio Quiz ki final DM campus talaiba the Literature Center da pangthokre District Singdagi Khangatlaba winners singna ngasigi final asida saruk yakhiba quiz competition adeda Churachandpur da laiba Silmat Christian Higher Secondary School gi Mahiroi Jos Infimat amadi Thanboy Kip Gana first JNB Khumbongi TS Premananda amadi Haikham Pritamna second Slopland Public School gi James Tagenjam amadi Nongmaithem Anos Maitaina third position takre makok mathang tarabasingda lupa lising tara lising taruk amadi lising mari pikre Sahitya Seva Samiti Kaksing Amasung Purim Forum Manipur Anina Kusamnaduna Taruk Suba Sahitya Seva Samiti Manipuri Film Award SSS Manifa Lisingani Tara Taret Ngarang Kaksing Yumbi Masa High School Lampak Talaiba Seska Holder Pangthokre Sahi Asigi Best Film Award Nangi Saktam Nungsibe Helina Takre Best Director Da Film Asigi Director O Gautam Best Actor Melda Reddy Yumnam Best Actor Female Na Merina Da Pikre Best Cinematography da Imo Yumnam Amadi Manithoi Asem Best Supporting Actor da Ratan Lai Nupi gi da Kabita Nupa gi Best Playback Singer da Arbin Nupi gi na Pusparani Huidrom da Pikre
Lifetime Achievement Award film da Pankaj Sharma, Lifetime Achievement Award Sumang Lilada, PS Gunachandra, Jagoi Gilamda, TS Brinda Sabide Piduna Ikai Kumnakre, Mana Yanthokpagi Thoram Aduda, Manipur University of Culture gi Vice Chancellor Naurem Khagendra, Samiti gi President Y Dhananjoy Amasong Film Forum Manipur gi President Laimayam Surjakanta Susaruk Yakhi, Amaromda, Ngarangi SSS Manifa Award Lisingani Tarataret Kudaki Technical gi Oiba Kudong Zadaba Amamayok Nabadegi, Life Wina Sandoktuna, Yanghandangam Dabagi Damak, ISTV na Nungaitaba Fongdokli. Saitu Kendagi Tongan ba polling station amadi khungang kayada BLO singna thagat khiba voter masingdagi final electoral roll fonglakpada henba voter kaya yaure haina election commission da wakat khre hiramasiga mari lenena ngasi Manipur Press Club da pawmi singa tongan ba village sip singa unaba amada mamajang village ki sip lathang ki genna fongdorakpada morbung b morbung c polling station yauna tongan ba khungang singda BLO na thagat ba voter list singdagi final electoral roll fonglakpada henba voter sing yaure haire Maru aina electoral roll fonglakpada topa kendra da hongkraba miyoi kaya maming amadi photo ga sana daba sahi sudriba voter kaya da zonal education officer kangpokpi amadi Sada Hills Autonomous District Council gi makhada suklai leitaba Loibol Khunau UJB Koba School amana class 6 amadi 7 gi certificate pi dena voter lista lana jansille asigumba mathong hoktaba thawong kaya asigi matangda saitu kendra gi manungda leiba tongan ba village sip singna ngarang ECI amadi CEO da aiba serol pidana matam sana samdok pina bakhangan khre athuba matamda electoral roll da aranda miyoi kaya hapsiliba si sandorak trabadi saitu kendra da lakadori ba election asida village sip singna boycott tabagi wareb lawgani haikhi election commission na electoral roll habba matamda asingba habyu aduga election su singna tawbiu sumai tona mi chang makhana abi ki thabak si singdok bidergadi election si asingba achumba oide aina koina lowraga ningthong mayam na ngasi press conference tawjabani Konthaujan Kendragi MLA Obatana Tana Education Minister Fabo Aramla Bais Thoi ngasi lekhidre mahakna lekhidabada Konthaujan Kendragi MLA ke saratna awaba phongdorakli Election Commission of India na lagliba taramathoi suba Manipur Vidhan Sabha Mikhal asigidamakta thamliba chatna kanglon asi mamutana praja miyam da khangan basangi haina thanga kendragi MLA ti mangi babuna ngasi mahaki mayumda pangthokpa pawmisinga unabada phongdokre Thanga Block Congress Committee na sinduna Election Commission na piriba chatna kanglon sing asi kendra asigi miyam da mamutana khanghan gani ngasi pawmisinga unaba aduda Thanga Block Congress Committee Election Campaign Committee gi maru oiba miyoi kaya su saruk yakhe Election Commission na lokhalak liba thawanga si mai pahanaba honabada miyamna mateng pangsinba tangai phade haikhi sen yaw la pibu ngambadana vote pigani haibagi asum wakhal la ko mayam sing se masim tang thadok piu aduga akhoi afaba samaj ama afaba khunna ama khoi corona bo khona chi haibase asi magtang ai lejiba praja sing mafunda afalism tawsina Demonetization and Prime Minister Pro People Scheme hai bahiramda no magaba awareness program amanga si Mahila Morcha BJP Manipur Pradesh na sinduna Moirang Kendra gi manung sanba Moirang Municipal Council gi ward number 13 da leiba ward number 12 da leiba thoya laikai community hall da pangthokre awareness program aduda Manipur amadi Nagaland gi Mahila Morcha in charge oribi BJP gi National Secretary Yogita Singh BJP Manipur Pradesh ki Mahila Morcha gi President Sumati Bala Moirang Kendra da BJP gi mirep oinana ba hotnariba P Sarat Chandra yauna miyoi kaya saruk yakhe National Secretary Yogita Singh na demonetization asina hojik Bharata black money kaya phagat pangamle haikhe Mahila Morcha gi President Sumati Balana National Highway da economic blockade chathariba asina miyam mohaliba asi paliba sarkar asina mathau tawdabadagini haikhe P Sarat Chandra Mikhal gi matam naksilak asida Moirang Kendra gi praja singna mikap thoktuna Manipur da model kendra ama ahnab gi matam oire phongdokhi Matau karam na self-help group sem gadage amasung sem laba matungda matau karam na tungkoy na tabak tauna bahot na gadage habigi matangda no magi oiba awareness and mobilization camp mga si Moirang Piyong Bumlaykay community hall da pangthokre nipi sa mga henbana self-help group nipu mga semkre Development Commissioner Handicraft Ministry of Textile Government of India के संथंग मखादा लाकबा प्रोजेक्ट अमगी मखादा मोइरांग थांगा स्किल वर्कर्स डेवलपमेंट कोऑपरेटिव सोसाइटी लिमिटेड मोइरांग ना सिंधुना पांगथोखेबा अवेयरनेस प्रोग्राम अदुदा ICM इम्फाल के फैकल्टी मेंबर एस हेरोजेट इंडस्ट्रीज डिपार्टमेंट के सुपरिंटेंडेंट हैंडीक्राफ्ट W Birenjit
promotion officer Agni Bala yauna mioi kayana saruk yakhi KCP Poirei Maitai Luki Commander in Chief Khoirom Ranjit ngasi Delhi da muk pukre Ranjit tha sigi taranithoi da Delhi Police ki akhanaba kangbu amana Mayur Bihar dagi nupi kajar amaga konana phagat khibani mahaki mathakta leiba tongan ba case kharagi matangda tha sigi tara humdoi da Imphal da puraktuna Porompat Police Station gi custody da thamlakhibani hauzik pawgi marakta na break amatang amuk Miyam ki nuairaba pausal mathang da domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudong chaba tham Please contact 0999055302 or 0982181945 Look Active Hospitality Services Assurance Redefined Sara Coaching Center, Mungsangai Boroi Makong Imphal with admission open 3rd Special Foundation Course 2017 for class 9 and 10 BOSM only starting on 23rd January 2017. Our toppers in high SSLC 2016 11 position 15 position. For details please contact 9612556766 82589324436. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Ganesha Coaching Center, the best and the only trusted coaching center in Imphal. Admission open for 11th foundation course for classes 6 to 10, which will be started on 16th January 2017. Our toppers in the SSLC examination 2014 are first position as Sterliza Anoli, second position as Lingtwebi, third Lilia Ngangbam, sixth Mira Sinam, and 21st Bambashore N. Hari limited seat. Imphal West ki hiyang thangda leiba Tolosou Ibeton Memorial Academy CBSC gi 2017-18 gi pre-nursery dagi na class 8 fawb gi admission hojare. Mayai lambi mai kaida amatangai raba CBSC Ibeton da middle school ni matik charaba school ground leiraba amadi matam gu chunana digitize tawraba well experienced teachers sing na takwi tambiri school ni Tolosou Ibeton Memorial Academy CBSC. Hello doctor. ISTV na sabol sa numit kuding numidang wairam pung taruk taba matamda sandok chaba live phone in program. Lakli batang taramapan sagol se nimita Dr. H. Ramananda Singh, DNB Ophthalmology asina guest doctor oibigani. Topic na mitanagan balay na sing amasung masigi laying ibismi. Adom na call tawbirakadaba ay kogi phone number 244-2336. Amukah na taram noksari makataba pauda Bharat Sarkar ki tongan ba scheme kaya gi matang nga si Brahmapur adhikari mayum layrakta awareness program ama pangthokre thoramaduda BJP Mahila Morcha के National President Yogita Singh, Vice President S Hada yauna Manipur BJP State की लुसिंग कया सुसरुक याखी अनिरक सुबह ओइना सिंजु फेस्टिवल लागलिब जनवरी की तांग 19 दगी थोबाल दलेबा मैंजर मंगांग यूनिटी पार्क ता पांगथोक लगनी हाइना कमिटी की कन्वेनर राकेश ना ISTV न्यूज ता फोंदोरकले Shape our culture and identity haiba wakhalon da pangthok kadoriba ani suba Manipur Singju Festival 2017 da lamdam sigi myam puna mana support pibiu amadi saruk yabiu mangthar liba Manipuri nat amadi saktam ngakpada lamdam sigi ireisa frup khodi mana saruk yaminasi festival sigi manung chana blood donation kan somang komai film festival amadi tongan me event kaya pangthon na ba sem sajari Tangjeng Khunjau Lamyai Pat ki akoiba amadi manak nakpa wetland singda lang amadi atai pambai sizinaduna uzek phabagi pau phangbadagi Unique Wildlife Protection Committee na Biodiversity Management Committee Tangjeng gi members singa loina na yengsilubada uzek phanana ba lang tara manga amasong haigat lang kun manga rom lok thokre mapalamdagi pairakliba tang mamakhalgi uzek sing lang thaktuna phabagi thabak tawbiganu hairi Gotilam Gangtebu More Branch Congress Committee के Secretary ओइना हापदा MPCC की President ना अयाबा पिखरे हौजिक सानबगी पाव मुख फंगबिगनी असिगी सानबगी पावदा All India Football Federation na Bharat Football Masana Chakot Hananabagi Pandamda Tournament Amadi League Sing Pangthoktuna Lakli Masigi Saruk Amo Oina Federation Asina Sinduna Tha Sigi Tangkun Mathoi Pangthokadoriba Second Division League Ta Saruk Yagadaba Manipur Gi Neroka Football Club Sangakpam Gi Sanaroi Sing Amadi
ऑफिसरसिंगना सिजिनगदबा यूनिफॉर्म बैग अमदी ट्रैक सूट सिंग खुसिनबगी थवरम चिंगमैरोंगदा लेबा क्लासिक ग्रांडेदा पांगथोखरे थवरम असिदा नेरोका फुटबॉल क्लब की प्रेसिडेंट डॉक्टर एस मनीमोहन क्लब असिगी प्रेसिडेंट डॉक्टर डब्ल्यू अमदी अतै ऑफिसर सिंगसु सरुक याखे नेरोका फुटबॉल क्लब संगाखफंगी अहम मैच था सिगी तांग कुनिथोय गी नुमिदांग वायरम पुंग तरह ताबदा हिंदुस्तान फुटबॉल क्लब का त्यागराज स्टेडियम दा सानरगनी सही असिगी सीजन दा अनोबा सानरोय निसा थांगमैबन गी एल बेस्वाजित पुणे सिटी दा सानरिबा जापानीज अराताई जोनी मोहन बगान गी टीएस सारन एम खाबम गी एन प्रीतम अमदे डेम्पो क्लब की नाइजीरिया सानरोय ओदिली फिलिप सिली नसिंगबना मपांगल कनबा टीम अमा ओइदना मथंग आई लीग के क्वालिफाई ओइननाबा होनगनी हाइरे Taranithis Suba State Level 9S Side Under 13 Boys Football Tournament Haukre ngasi ahuba numita MLYCC na United Uripok FC bo goal mari amada mai thibe pikre All India Football Federation gi license course singi database software introduce tawkre courses na makoi gi information www.coaching.aiff.com da pirakna ba khangalakli Yankai Suba Mr. Manipur Golden Jubilee December Mamang Sahi ki December Marida Pangthokiba contest adugi DBT Dix amadi Souvenir Mapal Kangjai Bungda Leiba Ambagi Office amadi PC ke Star Governor Rotagi Phangani Hairi Hauzik Makhata Basanabagi Pau Boyani Thauzamdagi Amok Phangbigani Manipur Nupi Polo Team Thangna Thangnana Anirak Mighty Kipatagi Anisuba Manipur Statehood Day Women's Polo Tournament Tagi Lehore Manipur Sarkar ki Tourism Department Sinduna Tha Sigitang Tara Taritagi Polo Team Ahum Nasaru Yaduna Impal gi Mapal Kangji Bungda Chathariba Anisuba Manipur Statehood Day Women's Polo Tournament ki Ngasi Sanakiba Mersta Haringham Polo Club UK na Manipur Bu Panjal Nepal Marida Mighty Bapi Kibani Haringham Polo Association UK gi Mai Papagi Panjal Singadu Charlotte Emi Sweeney na Ahanba Madi Mari Super Sakarta Panjil Manga Chanki Annabel McNona Ahum Super Sakarta Panjil Ani Chanki Atoba Panjil Duna Maimi JB Powell na Ahum Super Sakarta Chanduna Mersasi Mai Pakibani Mighty Orba Manipur ki Panjil Mari Adu Tia Istanana Ahanba Madi Ani Super Sakarta Panjil Ahum Chanki Atoba Panjil Duna S Langlena Mari Super Sakarta Chankibani Sathariba Tournament Asigi Hayinung Tilpung Ani Tabada United States Polo Association USA Amadi Haringham Polo Association UK ga Sanagani Manipur Cricket Association na Sinduna Luang Sangpamgi Luang Pupa Cricket Stadium da Sathariba Ahum Suba MCA W Prarhada Amadi W Ramananda Elite Cricket Tournament ki ngasi sanakiba match Model Club Singa Maka Mighty Kibadagi Elite Group tagi relegate tokre match asida Kraw Khamnam Bazar na Model Club Singa Makabu dan tarada Mighty Bapi Kibani Kraw Khamnam Bazar na tos ngamduna ahanba batting tobada kuntra mangada wicket tare turaga dan chamagani putaruk lokhi Masigi Pakumda Anisuba betting Tokiba Model Club Singa Makana over Kuntra Humdoiga Ball Marida wicket Loina Turagar Rancha Maga Kuntra Truk Loduna match Sasi Mighty Kibani Ngasi Sanakiba match Sasida Kraw Khamnam Bazargi Sanarai Somor Zitna wicket Mari Loduna man of the match Takre Hayang Stadium Masida played champion eliminator match Oina TCM DC Tongju Amadi Force Ketri Gauga Sanagani Tarahumdoi Suba Naurem Bubol Memorial DSA Trophy State 11 Invitation Football Tournament ki final da Trau Kwakaitel Amadi Hisu Thawalga Sanaragani District Sports Association Kakching na Sinduna Association na sigi ground da team taruna group ani thongna khairoktuna tha sigi tang tara dagi sathariba Tarahumdoi Suba Naurem Bubol Memorial DSA Trophy State 11 Invitation Football Tournament ki ngachi sanakiba ani suba semi final match da Hisu Thawalna Sau Kakching bu goal ani amada mighty biduna final sangkhibani Hisu Thawalgi Mai Papagi Golani du W San Amadi L Romesh na match ki humpuni toi suba amadi humputara humdoi suba minute sanki Sau Kakching gi amatangaraba goal aduna N Romesh na match ki mapal suba minute sankibani ngasi sanakiba match asida Hisu Thawalgi sanaroi Ice Kumar Jit Amadi Sau Kakching gi N Santos ta center referee na unsporting behavior kidamak yellow card utki Sathariba tournament asigi aroiba match tha sigi tang kunitho gi nungtilpung ama makai tabada Trau Kwa Kaitel Amadi Hisu Thawalga Sanaragani Jiwong Taekwondo Academy na Sinduna Mamang Thagi December tang kunipal amadi kumapalda Bengal Khudiram Anusilang Kendra da Pangthokiba
Ahanba India TIA Open International Academy Taekwondo Federation of India na sinduna mamang thagi December tang kumapal lamadi kuntra matoida Bengal Pandua Radharani Girls High School Pandua Hugli da pangthokiba kuntra truk suba Open National Taekwondo Championship amadi Taekwondo Martial Arts Association na sinduna mamang thagi December tang kuntaruk tagi kunipal phauba Girish Park Kolkata da pangthokiba kuntare suba National Taekwondo Championship da medal lawrolaba sanaru sing opagi thoram Taekwondo Federation of Manipur Sinduna BJP State Executive Member Thambal Khok Sabal Lekai de Leba Nahakpam Indrajit ki yumda pangthokre. Thoramasida State Executive Member BJP Nahakpam Indrajit Taekwondo Federation of Manipur ki President N Momon amadi Federation asigi atay mihut singsu saruk yakhi. Pangthokiba championship sing asida Manipur na gold 13 silver 12 bronze 3 punna medal 13 mapal phangki. Medal lawrolaba sanaroi singda asamba khudol post sing piduna pungning thogotki. Thoramasiga Mari Lenana Taekwondo Federation of Manipur ki President and Momona Pongtokibada Singuma Sanaroi Aba Kapokana Kogi Jeriba Kogi Sanaba or Tapibo Jasin Singer Apoina Mokoi Singer Sibu Sumana Atena Maricuna Pavas Hatra Kia Putokuna Koyi Matansu Sunova Mai Pakwa on Kayamasulo can have Sasum Hydros. Saumbung Student Club Saumbung na sinduna Saumbung Student Club Playground da Team Tarana Group ani thongna khaidok tuna ngasi dagi Mapal Suba Inter Saumbung Invitation Football Tournament hokre. Hokdopoki thoramda Saumbung Gram Panchayat ki Pradhan SH Ibomcha Lamlai Block Congress Committee ki General Secretary W Gopal Singh 45 Assam Rifles Singer and Post ki Major M Gagagarin su saruk yakhi. Tournament asigi ngasi ahubu numit ki sanakiba match da SSYC Sairem amadi ANNLK Saumbung goal amamam chanaduna draw satkre. SSYC Sairem ki goal adu Palmai Jonathana match ki niputare suba minita sanki. ANNLK Saumbung ki goal aduna ke ai singkhaina match ki kuntra mapal suba minita sanki bani. Sathariba tournament asigi hayeng nungtilpung amatabada SSC Team A Sekta amadi WYC YD ga sanagani. Ani super match nungtilpung ani tabada SSC Team B Sekta amadi PSA Nungoi ga sanagani. Kiangway Youth Pioneer Club Kiangway Haibong Makong na sinduna Kiangway Haibong Makong Lampakta Team Taramari na group mari thong na khaidokuna thasi ki tang tara taruk ki chathariba first Khagem 2020 trophy cricket tournament ki ngasi sanakiba ahanba match ta Kangleisa Kiangway na ISA thangmai banbu run ahumda maithiba pikre. Tournament asigi ani suba match ki sanakibada Laina 11 Nambol na SL Lilong Bazar bu run 15 da maithiba pikre. Lilong Young Social Service Union Lisu Lilong na sinduna Lilong Kunung Lampak Lilong Kaithel da Team Taranipal na group ani thong na khaidokuna thasi ki tang 15 diki sathariba Sahi Taramri Makagi Nupamasagi State 11 6 aside football tournament ki ngachi sanakiba ahanba match ta LYDO Lilong Lehau Khongna CFC Lilong Chajingpu goal mari sinoda maithiba pikre. Ani suba match ki sanakibada CWC Chajing Mamal Kaina LLK Karambu goal taranithoi amada maithiba piki. Tournament asigi ahum suba match ki sanakibada FC Lilong Shantipurna YCGC Chajing Konjeng Lekai bu goal manga ahumda maithiba pikre. Sathariba tournament asigi hayeng ayupung nipal tabada ahanba quarter final match ta Lisu Team A Lilong amadi RCFC Lilong Chajing Chingkhong Lekai ga sanagani. Ani suba quarter final match ayupung mapal tabada FFLK Kiangway amadi FCM Lilong Shantipur ga sanagani. Thagatsari boyai hauzik ngasi no magi oikhiba ing asagi paw amuk makhata na phangbigani. Ngasi gi oikhiba aing asagi pawda ICAR Lampel Partagi pirapa pawgi matung ina ngasi gi khwaidigi sakiba degree Celsius kulumdoi tasmik ani khwaidigi ingba degree Celsius ahum dasmik taruk Nungshita yawpa ising manil kisang ayukta sada marpunipal nungtilda sada nipumari oiki. Ngashigi no sukide. Arayda maroi papaw amo Union Home Minister Rajnath Singh na kaurakpadagi Chief Minister Okram Ibobi ngasi Delhi damak Imphal thadokre.
मागी म्यूई सिंह बीजेपी की टिकट फंगना होटनाबदा दिल्ली दा लुसिंग लॉबी चथनरी अमदे नाकल अहुम की वारी साननबा गुडविल मिशन की टीम अमना अथुबा मतमदा यूएनसी गा उनदुना वारी सानरगनी हाइरी ngasi ki nadi ISTV na pizaba manipuri pau matang sa losinjari miyang tabiri pa pumnamakpo amuka hana kuramjari. With Patriotic Writers Forum Manipur and Wing Thoba. Silent features are basic concepts of drawing, sketches, clay modeling, cartooning, landscape, collage, posting mic, basics of crafts and designing, media exhibition on closing day, awards and certificate to all participants. Numit kuding signal film stars amadi personalities singa unabagi thauram. Chahi tare tagina tarate fawgi manungda leiba angangsingna game asida sarug yaba yagani. Dr. Modhubala Leisure Beauty Clinic kidamak makhagi famsing asikojeri ahanbada receptionist cum manager ani mahigitha clinic salon natraga spada hana manager oina thabak torpuki experience leiraba miyoina hena pamjai ani subada therapist staff ani mahigitha clinic salon natraga spada hana thabak torpuki experience leiraba miyoina hena pamjai famsing asigidamak nupa amadi nupi ani makna apply tobibe yagani thagi tolo negotiable oigani interview की दमाग इशागी चाना बर रिज्यूम पाइबिरक लगा लागिबा जनवरी 15 लिसिंगनी तरागतरेट के अयुक तरादगिना नुंगथिल पुंग अमा फावगी मनुंगदा डॉक्टर मधुबाला लेजर ब्यूटी क्लिनिक एमजी एवेन्यू थंगाल बाजार नेक्स्ट निर्मला होटल इंफाल मणिपुर लाक्तुना उनबियो फैमिली वेलफेयर डिपार्टमेंट की स्टाफ सिंगी मीटिंग कौजरी फैमिली वेलफेयर डिपार्टमेंट की स्टाफ सिंगी तोलोब हौकिबा चही 2016 की सेप्टेम्बर दगी हौजिक फावो फंगदबा अमदी मखा तानसु कैदोंगै फंगदगे खंगदबा असिगी मतंगदा खननबा लालिबा जनवरी की तांग 10 अयुक पुंग 13 ताबा मतमदा फैमिली वेलफेयर डायरेक्टरेट की ऑफिस कैंपस ता स्टाफ सिंग पुलप पुंदुना खननबा डिपार्टमेंट असिगी डिस्ट्रिक्ट खुरिमकी स्टाफ सिंगना मतम चाना लाकपिनबा खंगनजरीबा फैमिली वेलफेयर स्टाफ एसोसिएशन अवाब फोंदोक सभा हौकिबा तांग 12 था अमा इंग्लिश ngani 13 वाक्सिंग की 13 पानबा इराई निमित्ता मोइरांग ओक्सोंगबुंग लेकाइदा लेबी मतम अमदा मोइरांग म्युनिसिपल काउंसिल की चेयरपर्सन ओइबिरंबी श्रीमती कोंजेंगबम ओंगबी मेमा देबीना मसागी अनाबा अमना मनुंग मतम चादना लेखिद्रबदा मोइरांग म्युनिसिपल काउंसिल की चेयरपर्सन वाइस चेयरपर्सन काउंसिलर सिंह एग्जीक्यूटिव ऑफिसर लोइनना स्टाफ सिंगना लेखिद्रबी की